हेलो फ्रेंड्स मैम की दमकते हल्लगा नो वीडियो मु प्रोग्लाक सिंग सिगी वीडियो सिद कोई फेसबुक के अदुम लबे हमना काना गद बस सेटिंग खराई मैम दे शेट तौजे के बा सिगी सेटिंग से नोइने तौबदा दु कि मति काना गन होय कि फेसबुक तु दे गुम्बा फॉलोअर्स तु हेंगत तब तारगदि नोय कि फेसबुक की फॉलोअर्स सि मैम सि हेंगत तब तारगदि अदु करम मनि हेंगत हनगनि हाइबदु की मतंग दे सेटिंग खराई मैम दे शेट तौजे के बा सि सेटिंग सि मैम ना फॉलो तौबी यामना काना गद बस सेटिंग नाक्तनि मैम ने होय सु तौबियो बा दु अरगन नोय की फॉलोअर्स तुसे हेंगलकनी फ्रेंड रिक्वेस्ट तौरक ऑटोमेटिक मसाना फॉलोअर द ओंथोकिने मैम दा होय सिगी सेटिंग सिंग तौब तारगदि यामना कानगदब इम्पोर्टेंट सेटिंग नाक्तनि अदुगा अहानबदि कोइ फॉलोअर्स सि करमबनि खोइगी हानदि खोइगी सि डैशबोर्ड से अहानब ऑन तौ मथौ तागने प्रोफेशनल मोड एना ऑप्शन म यावरमि अदु ऑन तौ मथौ तागनि अदु ऑन तौदब तारगनि होइगी सिगी सिदा उरिबा फॉलोअर्स से उरोइबा मैम ठीक है गुमन होइना ऑन द हाइदि प्रोफेशनल मोड थमदब तारगदि अदुना कमने सि अहानबद मेन सि प्रोफेशनल मोड थम मथौ ताइ अदुगा अंदने भी कोई फ्रेंड सिंगदो फॉलोअर्स तो ओला कदोसे अदु कोई पैसा तान बसु यार कदोसे अनिंग तौबा केगुम बसी ऑन दब तारगदि होइदे यामना अदुगी इशू लाकनी हाइदि न होइगी फ्रेंड फॉलोअर्स तुसे हेंगत पंगमोय अदुम सुमा हानागुमना दुम लेगने बा अदुगी दमकते यामना कानागदब सेटिंग इंपोर्टेंट ओइबे मैम द शेयर तौजगे मैम द खंजन बियो ट्राई तौबियो यामना कानागदे अदुदे हम गसिगी वीडियो सि मतम मैम मंगहंदबिदा हौरसिको अदुगीदमꯛꯇ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯑꯍꯥꯟꯕꯃꯛꯇ ꯏꯁꯥꯒꯤ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯁꯤꯗ ꯆꯪꯉꯒ ꯑꯃꯨꯛꯇꯪ ꯐꯦꯁꯕꯨꯛꯇꯨ ꯀꯩꯒꯨꯝꯕ ꯑꯞꯗꯦꯠ ꯇꯧꯗ꯭ꯔꯤꯕ ꯇꯥꯔꯒꯗꯤ ꯑꯍꯥꯟꯕꯗ ꯑꯞꯗꯦꯠ ꯇꯧꯊꯣꯛꯄꯤꯌꯣꯕ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯉꯣ ꯁꯔꯁ ꯇꯧꯔꯒ ꯑꯞꯗꯦꯠ ꯄꯤꯗꯦꯗꯣ ꯃꯌꯥꯝꯀꯣ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯣꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇꯨ ꯑꯞꯗꯦꯠ ꯄꯤꯔꯤꯕ ꯄꯤꯗꯕ ꯍꯥꯏꯕꯗꯨ ꯀꯩꯒꯨꯝꯕ ꯅꯈꯣꯏꯒꯤ ꯄꯤꯕ ꯇꯥꯔꯒꯗꯤ ꯁꯤ ꯑꯞꯗꯦꯠ ꯇꯧꯊꯣꯛꯄꯤꯔꯣ ꯅꯈꯣꯏꯒꯤ ꯐꯣꯂꯣꯋꯔꯁ ꯍꯦꯟꯒꯠꯇꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯁꯦꯇꯤꯡꯅꯦꯕ ꯑꯌꯥꯝꯕꯅ ꯁꯤꯒꯤ ꯁꯦꯇꯤꯡꯁꯤ ꯈꯪꯅꯔꯝꯃꯣꯏ ꯑꯗꯨ ꯚꯤꯗꯤꯑꯣꯁꯤ ꯍꯥꯟꯅ ꯃꯨꯟꯅ ꯐꯖꯅ ꯌꯦꯡꯉꯀꯥꯟꯗ ꯁꯦꯇꯤꯡꯁꯤꯡꯗꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣꯕ ꯑꯣꯄꯟ ꯇꯧꯔꯒ ꯃꯌꯥꯝ ꯇꯥꯗꯒꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯚꯤꯗꯤꯑꯣꯁ ꯌꯦꯡꯉꯣ ꯑꯗꯨꯒ ꯁꯦꯇꯤꯡꯗꯨ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯀꯔꯝꯕ ꯃꯐꯝꯗ ꯀꯔꯤ ꯊꯝꯒꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯑꯗꯨ ꯅꯣꯠ ꯇꯧꯖꯟꯕꯤꯌꯣꯕ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯑꯣꯄꯟ ꯇꯧꯔꯦ ꯑꯩ ꯍꯟꯖꯒꯦ ꯁꯤ ꯑꯞꯗꯦꯠ ꯇꯧꯕ ꯂꯣꯏꯔꯒ ꯃꯌꯥꯝ ꯀꯣ ꯑꯗꯨ ꯐꯛꯇꯪ ꯃꯌꯥꯝꯅ ꯉꯥꯏꯕꯤꯌꯣ ꯉꯥꯏꯕ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯀꯃꯦꯟꯁꯨ ꯑꯃꯇꯪ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯌꯥꯔꯤꯃꯈꯩ ꯃꯌꯥꯝꯁꯨ ꯈꯟꯕꯤꯌꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝꯁꯦ ꯑꯞꯗꯦꯠ ꯇꯧꯔꯛꯄ ꯂꯣꯏꯕꯉꯥꯏꯒꯤꯁꯤ ꯃꯌꯥꯝ ꯍꯥꯏꯐꯦꯠꯇꯪ ꯑꯗꯨ ꯐ꯭ꯔꯦꯟꯁ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯞꯗꯦꯠ ꯇꯧꯔꯛꯄ ꯂꯣꯏꯔꯦꯗꯀꯣ ꯑꯗꯨ ꯁꯤ ꯑꯩꯈꯣꯏ ꯑꯣꯄꯟ ꯇꯧꯔꯁꯦꯕꯀꯣ ꯑꯣꯄꯟ ꯇꯧꯔ ꯃꯇꯨꯡꯗ ꯃꯥꯏ ꯏꯟꯇꯔꯐꯦꯁꯁꯦ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯎ ꯐꯪꯒꯅꯤ ꯃꯌꯥꯝ ꯀꯣ ꯑꯗꯨ ꯁꯤꯗ ꯁꯨꯃꯥꯏꯅ ꯎ ꯐꯪꯒꯅꯦꯕ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯁꯦ ꯑꯗꯨ ꯃꯦꯟ ꯅꯈꯣꯏꯅ ꯁꯤꯒꯤ ꯄ꯭ꯔꯣꯐꯥꯏꯜꯁꯦ ꯆꯪꯉꯁꯨ ꯌꯥꯔꯦ ꯁꯤꯗ ꯆꯪꯕꯤꯔꯣꯕ ꯑꯍꯥꯟꯕꯗ ꯅꯈꯣꯏꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯃꯨꯠꯁꯤ ꯑꯣꯟ ꯇꯧꯕ ꯃꯊꯧ ꯇꯥꯒꯅꯤ ꯅꯈꯣꯏꯒꯤ ꯐꯣꯂꯣꯋꯔꯁꯤ ꯐꯣꯂꯣ ꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯐ꯭ꯔꯦꯟꯗ ꯂꯩꯔꯝꯕꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯑꯣꯏꯒꯦꯔꯥ ꯄꯦꯖ ꯑꯣꯏꯒꯦꯔꯥ ꯑꯗꯨ ꯑꯍꯥꯟꯕꯗ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯃꯨꯠꯇꯨ ꯑꯣꯟ ꯇꯧꯕ ꯃꯊꯧ ꯇꯥꯒꯅꯦꯕ ꯁꯨꯃꯥꯏꯅ ꯊꯣꯛꯍꯟꯅꯤꯡꯕ ꯇꯥꯔꯒꯗꯤ ꯁꯤ ꯊꯣꯛꯑꯒꯗꯤ ꯐꯔꯦ ꯊꯣꯛꯇꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯑꯩꯈꯣꯏꯒꯤ ꯐꯣꯂꯣꯋꯔꯁ ꯍꯦꯟꯒꯠꯇꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯨ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯃꯔꯨꯑꯣꯏꯅꯁꯨ ꯁꯦꯌꯔ ꯇꯧꯗꯕꯁꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯀꯤꯞ ꯇꯧꯕꯤꯒꯅꯨ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯨ ꯁ꯭ꯀꯤꯞ ꯇꯧꯔꯒꯗꯤ ꯒ꯭ꯌꯥꯟ ꯇꯥꯍꯧꯔꯣꯏ ꯃꯌꯥꯝ ꯑꯗꯨ ꯁꯤ ꯊꯣꯛꯅꯉꯥꯏꯗꯃꯛꯇ ꯑꯍꯥꯟꯕꯗ ꯅꯈꯣꯏꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯃꯨꯠꯁꯤ ꯌꯦꯡꯕꯤꯌꯨꯕ ꯑꯗꯨꯒꯤꯗꯃꯛꯇ ꯁꯤꯒꯤ ꯊ꯭ꯔꯤ ꯗꯣꯠꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯑꯗꯨ ꯁꯤꯗ ꯄ꯭ꯔꯣꯐꯥꯏꯜꯒꯤ ꯁꯦꯇꯤꯡ ꯊꯣꯛꯂꯛꯑꯅꯦꯕ ꯄꯦꯖ ꯑꯣꯏꯔꯒꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨ ꯁꯤꯗ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗ ꯀꯩꯒꯨꯝꯕ ꯏꯁꯨ ꯂꯩꯕ ꯇꯥꯔꯒꯅ ꯁꯤꯗ ꯌꯦꯡꯅꯤꯡꯕ ꯇꯥꯔꯒꯅ ꯄ꯭ꯔꯣꯐꯥꯏꯜ ꯁ꯭ꯇꯦꯇꯁꯁꯤꯗ ꯌꯦꯡꯕ ꯌꯥꯒꯅꯦꯕ ꯀꯩꯒꯨꯝꯕ ꯅꯈꯣꯏꯗ ꯏꯁꯨ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗꯨꯗ ꯁꯤꯗ ꯑꯗꯨꯝ ꯊꯣꯛꯀꯅꯤ ꯃꯌꯥꯝ ꯑꯗꯨ ꯅꯈꯣꯏꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯑꯣꯏꯒꯦꯔꯥ ꯄꯦꯖ ꯑꯣꯏꯒꯦꯔꯥ ꯏꯁꯨ ꯂꯩꯕ ꯇꯥꯔꯒꯗꯤ ꯁꯤꯗ ꯑꯗꯨꯝ ꯊꯣꯛꯀꯅꯦꯕ ꯃꯌꯥꯝ ꯁꯨꯝꯅ ꯏꯁꯨ ꯂꯩ ꯑꯗꯨ ꯁꯤꯗ ꯑꯩꯒꯤꯗ ꯀꯩꯒꯨꯝꯕ ꯏꯁꯨ ꯑꯃ ꯂꯩ ꯁꯤ ꯑꯩꯒꯤꯗꯤ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯑꯩꯅ ꯄꯣꯁ ꯁꯦꯌꯔ ꯇꯧꯔꯨꯕꯅꯤ ꯑꯗꯨ ꯁꯨꯝꯅ ꯎ ꯐꯪꯒꯅꯤ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯁꯤ ꯂꯩꯔꯦꯀꯣ ꯃꯦꯟ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯐꯣꯂꯣꯋꯔꯁ ꯊꯣꯛꯍꯟꯅꯉꯥꯏꯗꯣ ꯊꯣꯛꯇꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯁꯤꯗ ꯌꯦꯡꯉꯣ ꯇꯔꯟ ꯑꯣꯟ ꯇꯔꯟ ꯑꯣꯐ ꯄ꯭ꯔꯣ ꯃꯨꯠ ꯍꯥꯏꯁꯤ ꯃꯌꯥꯝ ꯁꯤ ꯇꯔꯟ ꯑꯣꯟ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯃꯨꯠ ꯑꯅ ꯃꯌꯥꯝꯒꯤ ꯂꯩꯔꯝꯒꯅꯦꯕ ꯁꯤ ꯑꯩꯒꯤꯗꯤ ꯑꯣꯜꯔꯦꯗꯤ ꯑꯣꯟ ꯂꯩꯕꯒꯤꯅꯦꯕ ꯁꯨꯃꯥꯏꯅ ꯊꯣꯛꯏꯁꯤ ꯃꯌꯥꯝ ꯅꯈꯣꯏꯁꯨ ꯌꯦꯡꯕꯤꯌꯣꯕ ꯁꯨꯃꯥꯏꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯣꯀꯦ ꯅꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇꯨ ꯍꯥꯏꯗꯤ ꯄ꯭ꯔꯣꯐꯦꯁꯅꯦल ꯃꯨꯠꯇꯨ ꯑꯣꯟ ꯇꯧꯔꯒ ꯂꯩꯕꯩꯅꯦꯕ ꯀꯩꯒꯨꯝꯕ ꯁꯨꯃꯥꯏꯅ ꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯑꯣꯐ ꯂꯩꯕꯒꯅꯤ ꯁꯤꯗ ꯑꯣꯟꯒꯤ ꯑꯣꯞꯁꯟ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨ ꯑꯣꯟ ꯇꯧꯕꯤꯌꯣ ꯁꯤ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯅꯤꯀꯣ ꯑꯍꯥꯟꯕꯁꯤ ꯑꯩꯒꯤ ꯑꯣꯜꯔꯦꯗꯤ ꯑꯣꯟ ꯂꯩꯔꯦ ꯑꯗꯨꯅꯅꯤ ꯑꯣꯐꯀꯤ ꯊꯣꯛꯏꯁꯤ ꯃꯌꯥꯝ ꯁꯦꯝ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯁꯦꯇꯤꯡ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯌꯥꯝꯕꯅ ꯈꯪꯅꯔꯝꯈꯤꯔꯣꯏꯕ ꯑꯗꯨ ꯅꯣꯏꯅ ꯆꯦꯟꯖ ꯇꯧꯊꯣꯛꯄꯤꯌꯣꯕ ꯁꯦꯇꯤꯡ ꯈꯔꯁꯤ ꯃꯌꯥꯝ ꯑꯗꯨꯒꯤꯗꯃꯛꯇ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯁꯤꯗ ꯑꯗꯨꯝ ꯅꯝꯃ ꯁꯤꯒꯤ ꯊ꯭ꯔꯤ ꯗꯣꯠꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯃꯥꯏ ꯏꯟꯇꯔꯐꯦꯁꯁꯨ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯁꯦꯇꯤꯡ ꯑꯅ ꯁꯤꯗ ꯌꯦꯡꯉꯣ ꯁꯦꯇꯤꯡ ꯑꯦꯟड ꯄ꯭ꯔꯥꯏꯚꯦꯁꯤꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣꯕ ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛꯀ ꯁꯦꯇꯤꯡ ꯑꯅ ꯌꯥꯎꯔꯝꯒꯅꯤ ꯃꯌꯥꯝ ꯁꯤꯗ ꯌꯥꯎꯔꯦꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯁꯦꯇꯤꯡꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯌꯣꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯑꯗꯨꯝꯂꯕ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯁꯦꯇꯤꯡ ꯈꯔ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯣꯟ ꯑꯣꯐ ꯀꯔꯝꯕꯅ ꯑꯣꯟ ꯇꯧꯒꯅꯤ ꯀꯔꯝꯕꯅ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕꯗꯨ ꯄꯨꯝꯅꯃꯛꯇꯣ ꯀꯔꯝꯕ ꯃꯐꯝꯗ ꯊꯝꯒꯅꯤ ꯄꯕ꯭ꯂꯤꯛ ꯊꯝꯒꯗ꯭ꯔꯥ ꯐ꯭ꯔꯦꯟ ꯊꯝꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦꯕ ꯑꯗꯨ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠꯄꯤꯔꯣ ꯃꯌꯥꯝꯅ ꯁ꯭ꯀ꯭ꯔꯣꯜ ꯇꯧꯕꯤꯔꯣ ꯑꯗꯨ ꯁꯤꯗ ꯑꯍꯥꯟꯕ how people can find and contact ꯍꯥꯏꯗꯨ ꯀꯔꯝꯕ ꯃꯤꯁꯛꯅꯤ ꯑꯩꯈꯣꯏ ꯁꯤ ꯊꯤꯕ ꯌꯥꯒꯅꯤ ꯀꯔꯥꯏꯗ ꯑꯗꯨꯒ ꯀꯔꯝꯕꯅ ꯀꯣꯟꯇꯦꯛ ꯇꯧꯔꯛꯄ ꯌꯥꯒꯅꯤ ꯍꯥꯏꯕꯁꯤ ꯁꯤ ꯈ꯭ꯋꯥꯏ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ
WhatsApp amne Facebook ki damakte kana gumni khoida friend oining batara gadi karamana connect torokane habdugi matangdani adu sigi ahan bagese who can send you friend request haisi si am important oigani ko ma'am moiro dina khoi khangden bio who can send you friend request haisi ma'am si click tobiro se click tor matung se uramani ko who can send you friend request haisi sida ꯑꯩꯈꯣꯏꯅ ꯀꯗꯥꯏꯗ ꯊꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯁꯤ everyone-ꯗ ꯂꯩꯔꯝꯃꯒꯗꯤ ꯈ꯭ꯋꯥꯏ ꯑꯁꯣꯏꯕꯅꯦꯕ ꯃꯌꯥꯝꯅ ꯑꯗꯨ ꯈꯪꯗꯕꯩꯅꯦꯕ ꯁꯤꯗ friend of friends ꯁꯦ ꯊꯝꯕꯤꯌꯣꯕ ꯁꯤ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ followers ꯃꯁꯤꯡ ꯍꯦꯟꯒꯠꯀꯅꯤ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ setting-ꯅꯤ ꯃꯌꯥꯝꯅ ꯁꯤ try ꯇꯧꯕꯤꯌꯣ ꯍꯥꯟꯅ ꯚꯤꯗꯤꯑꯣꯁꯤ ꯃꯨꯟꯅ ꯌꯦꯡꯉꯣꯕ ꯑꯗꯨ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯇꯥꯔꯒꯁꯨ ꯍꯜꯂꯒ ꯌꯦꯡꯉ setting-ꯗꯨ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯁꯤ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨ everyone-ꯗ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ friend of friends ꯁꯦ ꯊꯝꯕꯤꯌꯣꯕ ꯑꯗꯨ ꯁꯤ save ꯇꯧꯕꯤꯔꯣ ꯅꯣꯏꯒꯤ friends-ꯁꯤꯡꯗꯨ follow ꯑꯗꯨ ꯑꯣꯟꯅꯉꯥꯏꯗꯃꯛꯇ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕ who can see your friend list ꯍꯥꯏꯁꯤ ꯁꯤꯁꯨ ꯃꯌꯥꯝꯅꯅꯦ ꯁꯣꯏꯕꯗ ꯌꯦꯡꯉꯣꯕ ꯃꯌꯥꯝꯒꯤ ꯂꯩꯔꯤꯗꯣ friend-ꯗ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ close friend-ꯗ ꯂꯩꯕ꯭ꯔꯥ ꯑꯗꯨ only me-ꯗ ꯂꯩꯕ꯭ꯔꯥ ꯑꯗꯨ main ꯁꯤꯗ ꯅꯣꯏꯅ ꯊꯝꯒꯗꯕꯁꯤ anyone on of Facebook ꯍꯥꯏꯁꯤ public ꯁꯦ ꯊꯝꯕꯤꯌꯣꯕ ꯁꯤ ꯅꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯇꯩꯗ ꯊꯝꯃꯝꯃꯗꯤ ꯁꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨ ꯁꯤ public ꯁꯦ ꯊꯝꯕꯤꯌꯣ ꯑꯗꯨ ꯁꯤ save ꯇꯧꯕꯤꯔꯣꯕ ꯑꯗꯨ ꯑꯣꯏꯔꯒ ꯅꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ friend-ꯒꯤꯗꯣ ꯑꯗꯨ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯀꯅꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯌꯣ try ꯇꯧꯕꯤꯌꯣ ꯁꯤ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯑꯇꯩꯁꯤꯗꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ normal ꯊꯝꯕꯤꯔꯣ ꯁꯤ ꯂꯩꯔꯤꯕ option-ꯁꯤꯡꯁꯤ ꯃꯌꯥꯝ ꯀꯣ ꯑꯗꯨ ꯁꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯁꯤꯗ ꯅꯠꯇꯦ ꯃꯌꯥꯝ ꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯌꯥꯝ ꯀꯥꯟꯅꯒꯗꯕ ꯌꯥꯎꯔꯤ ꯁꯤꯗꯁꯨ ꯌꯦꯡꯉꯨ ꯑꯅꯤꯁꯨꯕꯁꯤꯅ ꯁꯤꯗ ꯈꯪꯃꯤꯟꯅꯁꯦꯕ ꯁꯤꯗ followers and public content ꯍꯥꯏꯁꯤ ꯃꯌꯥꯝ ꯁꯤ click ꯇꯧꯕꯤꯔꯣꯕ ꯁꯤ ꯅꯧ ꯃꯌꯥꯝꯅ ꯁꯤ click ꯇꯧꯔꯣ ꯁꯤ click ꯇꯧꯔ ꯃꯇꯨꯡꯗ ꯃꯥꯏ interface ꯁꯤ ꯈ꯭ꯋꯥꯏ ꯁꯤꯗꯁꯨ important ꯑꯣꯏꯕ ꯑꯗꯨꯝꯂꯕ option ꯈꯔ ꯑꯗꯨꯝ ꯃꯌꯥꯝ ꯁꯤ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯁꯤꯒꯤꯁꯤꯡꯁꯤ ꯀꯩꯗꯧꯒꯅꯤ ꯀꯔꯥꯏꯗ ꯊꯝꯒꯅꯤ ꯀꯃꯥꯏꯅ ꯊꯝꯒꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯁꯤꯗ note ꯇꯧꯖꯟꯕꯤꯌꯣꯕ ꯃꯌꯥꯝ ꯁꯤꯅꯤ ꯈ꯭ꯋꯥꯏ important ꯑꯣꯏꯕ ꯃꯔꯨꯁꯤꯡ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯃꯥꯡꯒꯤꯗꯁꯨ ꯑꯩ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨ ꯁꯤꯗ ꯌꯦꯡꯉꯨ follow and public content ꯍꯥꯏꯁꯤ who can follow me ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯤꯁꯤꯡ ꯑꯩꯈꯣꯏꯗ follow ꯇꯧꯔꯛꯄ ꯌꯥꯒꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯁꯤꯒꯤꯁꯤꯗ ꯁꯤ public-ꯇ ꯂꯩꯒꯅꯤ ꯃꯌꯥꯝ ꯑꯇꯣꯞꯄ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯀꯩꯒꯨꯝꯕ friend of friend-ꯗ ꯑꯇꯩ ꯑꯇꯩꯗ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ public-ꯇ ꯊꯝꯕꯤꯌꯨ ꯑꯩꯒꯤꯗꯤ public-ꯇ ꯂꯩꯔꯦ ꯑꯗꯨ who can see your followers and follows on your profile ꯍꯥꯏꯁꯤ who can see your followers and profile ꯍꯥꯏꯁꯤ ꯁꯦ click ꯇꯧꯕꯤꯔꯣꯕ ꯁꯤꯁꯦ click ꯇꯧꯔ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯇꯩ ꯑꯇꯩꯗ ꯂꯩꯕ꯭ꯔꯥ ꯃꯌꯥꯝꯅ note ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯁꯤꯒꯤꯁꯨ public-ꯇ ꯊꯝꯕꯤꯌꯨ ꯑꯗꯨꯒ save ꯇꯧꯕꯤꯌꯣꯕ ꯃꯌꯥꯝꯅ public-ꯇ ꯊꯝꯃꯒ ꯑꯗꯨꯒ ꯃꯈꯥꯒꯤ ꯑꯅꯤꯁꯨꯕꯁꯤꯅ who can see the people and page you follow ꯑꯩꯈꯣꯏꯅ follow ꯇꯧꯕ ꯑꯗꯨ ꯑꯗꯥ ꯄꯨꯝꯅꯃꯛꯇꯨ ꯁꯤ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯅꯤ ꯃꯌꯥꯝꯅ ꯎꯅꯉꯥꯏꯗꯃꯛꯇꯅꯦꯕ ꯑꯗꯨ ꯁꯤꯁꯨ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯩꯁꯤ ꯑꯩꯅ ꯄꯤꯔꯤꯕ ꯑꯣꯞꯁꯟꯁꯤꯗ ꯊꯣꯛꯏꯁꯤꯡꯁꯤꯗ ꯀꯔꯝꯕꯗ ꯊꯝꯒꯅꯤ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯅ ꯃꯌꯥꯝꯗ share ꯇꯧꯖꯩꯁꯤ ꯑꯗꯨ ꯁꯤꯁꯨ public-ꯇ ꯂꯩꯍꯟꯕꯤꯌꯣꯕ ꯑꯗꯨꯒ save ꯇꯧꯕꯤꯔꯣ save-ꯀꯤ option ꯃꯈꯥꯗ ꯊꯣꯛꯄꯅꯤ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ option-ꯁꯤꯡꯁꯤ ꯂꯣꯏꯅ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯅ who can comment on your public post ꯍꯥꯏꯁꯤ ꯁꯤꯁꯨ ꯃꯌꯥꯝꯅ public-ꯇ ꯊꯝꯒꯗꯕ ꯑꯗꯨꯒ save-ꯀꯤ option-ꯁꯦ ꯃꯈꯥꯗ click ꯇꯧꯕꯤꯔꯣ ꯑꯗꯨ ꯁꯤ post notification-ꯁꯤꯁꯨ ꯃꯌꯥꯝꯅ public-ꯇ ꯊꯝꯕꯤꯒꯗꯕ ꯑꯗꯨꯒ save ꯇꯧꯕꯤꯌꯣ ꯑꯗꯨꯒ public profile info ꯍꯥꯏꯁꯤ ꯃꯌꯥꯝꯅ click ꯇꯧꯕꯤꯔꯣ ꯑꯗꯨ ꯁꯤ public-ꯇ ꯊꯝꯕꯤꯌꯣ ꯑꯗꯨ save ꯇꯧꯕꯤꯔꯣꯕ ꯑꯗꯨꯒ ꯁꯤꯗ option ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯃꯌꯥꯝ ꯂꯥꯁ ꯌꯦꯡꯉꯣ show ꯀꯅꯥꯒꯨꯝꯕ post-ꯇ comment ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ comment-ꯁꯤ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯅ ꯑꯍꯥꯟꯕꯗ ꯎꯅꯉꯥꯏꯗꯃꯛꯇꯅꯦꯕ ꯁꯤꯒꯤ toggle-ꯁꯤ ꯀꯩꯒꯨꯝꯕ off ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯁꯤ ꯑꯃꯁꯨ on ꯇꯧꯕ ꯃꯊꯧ ꯇꯥꯒꯅꯤ ꯁꯤ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏꯒꯤ Facebook-ꯀꯤ followers-ꯇꯤ ꯍꯦꯟꯒꯠꯅꯉꯥꯏꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯑꯗꯨꯝꯂꯕ setting ꯑꯃꯁꯨꯡ features ꯉꯥꯛꯇꯅꯤ ꯑꯗꯨ ꯁꯤꯒꯤꯁꯤ off ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯁꯤꯁꯨ on ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯁꯤ ꯃꯈꯥꯒꯤꯁꯤꯁꯨ ꯀꯩꯒꯨꯝꯕ off ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯁꯤꯁꯨ on ꯇꯧꯕꯤꯌꯣꯕ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ Facebook-ꯀꯤ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ followers ꯍꯦꯟꯒꯠꯇꯕ ꯑꯃꯁꯨꯡ ꯄꯩꯁꯥ ꯇꯥꯟꯕꯗ ꯀꯔꯤ ꯀꯔꯤ ꯆꯪꯉꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯃꯌꯥꯝꯗ share ꯇꯧꯖꯈ꯭ꯔꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ friend followers ꯍꯦꯟꯒꯠꯇꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ sharing ꯉꯥꯛꯇꯅꯤ ꯁꯤ try ꯇꯧꯕꯤꯌꯣꯕ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯅ Facebook-ꯀꯤ ꯃꯇꯥꯡꯗ ꯈꯪꯍꯟꯖꯅꯤꯡꯕ ꯈꯔꯁꯤ ꯃꯇꯨꯡꯁꯨ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯨꯝꯕ ꯀꯥꯟꯅꯒꯗꯕ information knowledge ꯑꯃꯁꯨꯡ trick and tips-ꯀꯤ ꯚꯤꯗꯤꯑꯣ upload ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯒꯤꯗ option ꯑꯃ ꯊꯣꯛꯇ꯭ꯔꯦ early access ꯑꯅ Meta-ꯒꯤ ꯑꯅꯧ ꯑꯅꯧꯕ features update ꯂꯥꯛꯄꯗꯣ ꯑꯗꯨ ꯅꯈꯣꯏꯅ join ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯗꯁꯨ ꯍꯥꯟꯅ ꯐꯪꯒꯅꯦꯕ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯊꯣꯛꯇ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯑꯗꯨꯁꯨ on ꯇꯧꯔ ꯊꯝꯕꯤꯌꯣꯕ ꯑꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯨꯡ ꯑꯃꯨꯛꯀꯤ ꯚꯤꯗꯤꯑꯣ ꯉꯥꯏꯃꯤꯟꯅꯁꯤ ꯃꯇꯨꯡꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯨꯝꯕ ꯀꯥꯟꯅꯒꯗꯕ information knowledge ꯑꯃꯁꯨꯡ trick and tips-ꯀꯤ ꯚꯤꯗꯤꯑꯣ upload ꯇꯧꯖꯔꯛꯀꯦ ꯑꯗꯨꯅ ꯌꯥꯔꯤꯈꯣꯏ ꯑꯩꯕꯨꯁꯨ support ꯇꯧꯕꯤꯌꯣ ꯌꯥꯔꯤꯈꯣꯏ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝꯁꯨ ꯈꯟꯕꯤꯌꯨ share ꯇꯧꯕꯤꯌꯣ ꯑꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯐꯥꯎꯇ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯗꯁꯨ share ꯇꯧꯕꯤꯌꯨ ꯀꯃꯦꯟꯁꯨ ꯑꯃꯨꯛꯇꯪ ꯇꯧꯕꯤꯔꯣ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯤ goodbye